ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯁꯤꯑꯦꯝ ꯕꯤꯔꯦꯟꯅ ꯊꯥꯖꯕ ꯄꯤꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯈꯣꯡ ꯂꯝꯌꯥꯏ ꯇꯥꯎꯊꯕꯤꯄꯥꯠꯇ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ꯫ ꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯁꯩꯒꯨꯜꯂꯥꯜ ꯃꯤꯁꯥꯎ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JACꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2ꯒꯤ ꯃꯣꯠꯃꯨꯡ ꯑꯦꯔꯤꯌꯥꯗ ꯆꯠꯊꯔꯛꯈꯤꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯁꯄꯔꯃꯩꯅꯥ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯤꯍꯥꯠꯄ ꯐꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ JAC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯌꯥꯎꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ CM ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯎꯅꯗꯨꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯁꯥꯏꯠꯇꯒꯤ ꯇꯧꯕ ꯌꯥꯕ ꯑꯥꯏꯟꯒꯤ ꯊꯕꯛ ꯍꯥꯏꯔꯛꯄꯗꯒꯤ ꯕꯟ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁꯇ JAC ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯕ ꯃꯇꯝꯗ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯂꯤꯁꯅ ꯐꯥꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ JACꯅꯗꯤ ꯄꯨꯂꯤꯁꯅ ꯀꯔꯤꯒꯨꯝꯕ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯕ ꯉꯝꯗ꯭ꯔꯕꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯕꯟ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯁꯩꯒꯨꯜꯂꯥꯜ ꯃꯤꯁꯥꯎꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯍꯥꯏꯅ JAC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯇꯥꯕꯗ ꯇꯨꯖꯨꯡꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯌꯨꯛ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯤꯡꯊꯧꯈꯣꯡ ITI ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯌꯥꯏ ꯇꯥꯎꯊꯕꯤꯄꯥꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗ ꯃꯁꯥꯃꯛꯀꯤ ꯅꯨꯄꯤꯕꯨ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯑꯃꯁꯨꯡ ꯐꯨꯝꯂꯦꯟ ꯊꯥꯡꯒꯣꯜꯅ ꯃꯉꯛꯁꯝꯗ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡ ꯅꯨꯄꯥ ꯑꯗꯨ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯇ ꯁꯔꯦꯟꯗꯔ ꯇꯧꯔꯛꯈ꯭रे ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯩꯁꯅꯥꯝ ꯑꯣꯡꯕꯤ ꯑꯁꯥ ꯗꯦꯕꯤ ꯀꯧꯏ, ꯆꯍꯤ 25ꯔꯣꯝ ꯁꯨꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯍꯩꯁꯅꯥꯝ ꯕꯤꯒ꯭ꯌꯥꯅꯟꯗ, ꯆꯍꯤ 39, ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯖꯣꯏ ꯃꯪꯒꯣꯜ, ꯊꯥꯡꯒ ꯍꯩꯁꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯅ ꯅꯤꯡꯊꯧꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯌꯥꯏ ꯇꯥꯎꯊꯕꯤꯄꯥꯠꯀꯤ ꯐꯨꯝꯁꯪꯗ ꯂꯩꯔꯒ ꯉꯥ ꯐꯥꯕꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯑꯁꯥꯅ ꯂꯦꯇ꯭ꯔꯤꯟ ꯆꯪꯅꯕ ꯍꯤ ꯇꯣꯡꯗꯨꯅ ꯆꯠꯂꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯕꯤꯒ꯭ꯌꯥꯅꯟꯗꯅ ꯍꯤ ꯇꯣꯡꯗꯨꯅ ꯇꯥꯟꯅꯔꯛꯂꯒ ꯑꯁꯥꯒꯤ ꯃꯕꯨꯛꯇ ꯍꯩꯖꯔꯥꯡ ꯑꯃꯅ 3ꯂꯛ ꯊꯤꯜꯂꯕ ꯃꯇꯨꯡ ꯐꯨꯝꯂꯦꯟ ꯊꯥꯡꯅ ꯃꯉꯛꯇ ꯂꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯑꯁꯥ ꯑꯃꯁꯨꯡ ꯕꯤꯒ꯭ꯌꯥꯅꯟꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯆꯍꯤ 6 ꯁꯨꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯑꯆꯍꯤ 3 ꯁꯨꯔꯕ ꯃꯆꯥ ꯑꯃꯒ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯕꯤꯒ꯭ꯌꯥꯅꯟꯗꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯍꯥꯠꯂꯕ ꯃꯇꯨꯡ ꯕꯤꯁꯅꯨꯄꯨꯔ PSꯇ ꯁꯔꯦꯟꯗꯔ ꯇꯧꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯑꯟꯗꯔ ꯁꯦꯛꯁꯟ 302 IPCꯒꯤ ꯃꯈꯥꯗ FIR ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ꯫ ꯕꯤꯒ꯭ꯌꯥꯅꯟꯗ ꯉꯁꯤ ꯆꯤꯐ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯕꯤꯁꯅꯨꯄꯨꯔꯗ ꯄꯨꯂꯤꯁ ꯔꯤꯃꯥꯟꯗꯒꯤꯗꯃꯛ ꯄꯨꯊꯣꯔꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯁ ꯇꯧꯕ ꯂꯥꯜꯍꯧꯂꯣꯞ PDFꯀꯤ ꯀꯦꯗꯔ ꯑꯅꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 69ꯒꯤ ꯃꯅꯥꯛꯇꯒꯤ ꯉꯔꯥꯡ ꯁ꯭ꯄꯦꯁꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯈꯥꯕꯩꯁꯣꯏꯒꯤ ꯇꯤꯝ ꯑꯃꯅ ꯐꯥꯈ꯭ꯔꯦ, ꯑꯃꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯌꯨꯝꯂꯣꯟꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯕꯥꯛꯇ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯨꯞꯁꯤꯡꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯟꯖꯤꯟꯅꯕꯒꯤꯗꯃꯛ ꯂꯥꯜ ꯍꯧꯔꯤꯕ ꯔꯤꯕꯦꯜꯁꯤꯡꯒ ꯃꯅꯤꯄꯨꯔꯒ ꯍꯦꯛ ꯇꯥꯏꯅꯕ ꯕꯣꯔꯗꯔ ꯍꯥꯏꯕꯗꯤ ꯀ꯭ꯋꯥꯊꯥ ꯑꯃꯁꯨꯡ ꯉꯥꯛꯄꯤꯒꯅꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧ ꯑꯃꯁꯨꯡ ꯃꯣꯔꯦ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯅꯥꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯕꯗꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯗꯨꯅ ꯕꯣꯔꯗꯔꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯤꯡ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯔꯥꯡ ꯑꯌꯨꯛ SP ꯏꯟꯆꯥꯔꯖ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯈꯥꯕꯩꯁꯣꯏ N. ꯀ꯭ꯔꯤꯁꯅꯇꯣꯝꯕꯤ MPSꯀꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡꯏꯟꯅ OCL ꯕꯤꯕꯦꯀꯥꯅꯟꯗꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯇꯤꯝ ꯑꯃꯅ ꯏꯟꯗꯤꯌꯥꯔꯣꯝꯗ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 19 ꯑꯃꯁꯨꯡ 40ꯒꯤ ꯃꯅꯥꯛꯇ ꯅꯣꯔꯃꯦꯜ ꯐ꯭ꯔꯤꯛꯁꯤꯡ ꯑꯃꯁꯨꯡ ꯆꯦꯀꯤꯡ ꯇꯧꯔꯤꯉꯩꯗ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯅꯍꯥ 3 ꯀꯦꯟꯕꯣ ꯃꯣꯇꯣꯔ ꯕꯥꯏꯛ ꯑꯃꯗ ꯏꯟꯗꯤꯌꯥꯔꯣꯝꯗ ꯊꯧꯗꯨꯅ ꯂꯥꯛꯄ ꯊꯦꯡꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯍꯥ 3 ꯑꯗꯨ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯗꯨꯅ ꯈꯥꯝꯅꯕ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯇꯣꯡꯂꯛꯂꯤꯕ ꯕꯥꯏꯛ ꯑꯗꯨ ꯀꯟꯅ ꯊꯧꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯨꯡꯗ ꯀꯃꯥꯟꯗꯣ ꯇꯤꯝ ꯑꯗꯨꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯤꯑꯣꯏ 2 ꯐꯥꯕ ꯉꯝꯈꯤ, ꯑꯃꯅ ꯃꯅꯥꯛ ꯅꯛꯄ ꯖꯪꯒꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤ ꯍꯥꯏꯔꯤ꯫ ꯀꯃꯥꯟꯗꯣ ꯇꯤꯝꯅ ꯐꯥꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯦꯐꯥꯏ, ꯆꯍꯤ 39, ꯑꯄꯣꯛꯄ ꯎꯇꯥꯏꯆꯥꯏ ꯑꯃꯁꯨꯡ ꯌꯦꯐꯤꯋꯣꯡ, ꯆꯍꯤ 35, ꯑꯄꯣꯛꯄ ꯎꯐꯥꯐꯥ, ꯃꯈꯣꯏ 2 ꯇꯥꯃꯨ ꯇꯥꯎꯟ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯅ ꯃꯈꯣꯏ 2ꯗ ꯑꯍꯥꯟꯕꯒꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯗ ꯃꯈꯣꯏ 2 ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯂꯣꯞ PDFꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫
पुलिस ने नेफाइद चेक तब 9mm की पिस्तौल काप यारिबा मरु मोबाइल फोन म्यांमार की करेंसी नोट खरा फगत पंगमखी अदुगा येफिवोंगदगी काप यारिबा AK-47 राइफल्स की मरु अनी अमसोंग म्यांमार करेंसी नोट 10,000 केनबो बाइक मनाक नक्पा जगह अदुदगी जिप्सी अमसो फगत पंगमखिबनी हाइरी पुलिस ने मखाताना मखोय अनीदा वाहंग पहुंग चथब मतमदा मखोयगा लाकमिनबा नाथोक्तुना चेनखिबा मेयोय अदुसु PDF की केडर ममिंगना येमी पाइकवी हाइरी मखोय अहोम म्यांमारगी मोंगयांग विलेज तलेबा PDF कमांडर उसोइंगाय कौबा अमना बॉर्डर पिलर नंबर 39 मनाकदा सिक्योरिटी फोर्सेस सिंग लेब्रा हाइने येंगबा थारखिबनी हाइरी कमांडो टीम न फारबा PDF की लानमी अनी अदु ngarang nungtel pung 2 minute 30 rom taba matamda मोरे पुलिस स्टेशन दा मखा ताबा इन्वेस्टिगेशन की दमक सिनखरे हाइरी चुराचांदपुर पुलिस स्टेशन की OC चुराचांदपुर वुमेन PS की OC अमसों SIS ललेन की अपुन टीम अमना ngarang नुमिदांग वारम पुंग 5 rom taba matamda नुपी अमदगी WY tablet चामगा 39 अमसों ब्राउन शुगर ग्राम 10 फगत पंगमखरे हाइरी पुलिस की टीम मसना नार्कोटिक ड्रग्स सिंगा कोनेना फारबा नुपी अदुदी जॉर्डन भेंग न्यू लमका बेंगनोम साउथ चुराचांदपुर दगी मेलोडी बेंगनेम किम चही 95 मपुरैबा टी कामस्वान लियन कवी हाइरी पुलिस की पाउन हाई ngarang चुराचांदपुर PS ना हाइरिबी नुपी असिना महाकी लेकाय अदुदा नार्कोटिक ड्रग्स सिंग तोयने योले हाइबी की पाउ फंगबदगी हाइरिबा चुराचांदपुर PS की पुलिस टीम मसना मेलोडी भुंगनेम किम की मयुमदा गेजेटेड ऑफिसर मेडिकल ऑफिसर अमगा लोइनदुना महाकी मयुमदा रेड चथकी पुलिस ने चथकीबा रेड अदुदा खैनी कोक्ता 10 दा हापलंबा WY tablet चामगा 39 अमसुंग ब्राउन शुगर ग्राम 10 फगत पंगमखिबनी हाइरी चुराचांदपुर PS की पुलिस टीम ना ड्रग्स सिंगा कोनेना फारबा मेलोडी भुंगनेम किम की मथक्ता पुलिस ना FIR नंबर 34 इंग्लिश सिंगानी कुनहुमदोय CCP PS 21A 21B/22B NDNPS Act registered तौदुना मखाताबा इन्वेस्टिगेशन सिंग चथबा हौख्रे मेलोडी भुंगनेम किम ngasi चीफ जुडिशियल मैजिस्ट्रेट चुराचांदपुर दा पुथोक्तुना रिमांड लौथगनी हाइरी खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग सिंदुना वोकल इंस्ट्रूमेंटल अमसुंग परकशन म्यूजिक की नोमगी ओइबा स्टेट लेवल हिंदुस्तानी क्लासिकल म्यूजिक जुगलबंदी अमसुंग फेस्टिवल अमा ngarang कक्चिंग तुरेल वांगमदा लेबा इंस्टीट्यूट असिगी ऑडिटोरियम दा पांगथोखरे फेस्टिवल अदु हौदोकपगी थोरमदा कक्चिंग केंद्र की MLA मयांग लंबम रामेश्वर न चीफ गेस्ट खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग की फॉर्मर प्रेसिडेंट KSS मंगाल सिंहाना गेस्ट ऑफ ऑनर अदुगा खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग की प्रेसिडेंट डॉक्टर मयांग लंबम राजकुमार सिंहाना थोरम मपु ओइखि थौरम अदुदा पांगथोकपगी मतंगदा खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग की सेक्रेटरी कम प्रिंसिपल SS नवकुमार शर्मा फोंदोखिबदा महाविद्यालय असिगी इंग्लिशिंग अनि कुनिथोय इंग्लिशिंग अनि कुनहुमदोय चही की ओइना पांगथोकपा थौरम की मनुंग चना स्टेट लेवल क्लासिकल म्यूजिक जुगलबंदी अमसुंग फेस्टिवल असि पांगथोकपने नवकुमार मखा तारदुना खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग असि इंग्लिशिंग अमगा चमापन हुमफुतरा हुमदोयदा लिंखतखिबनी मणिपुर म्यूजिक की इंस्टीट्यूट मंगा लेबगी मनुंगदा संगीत निपुण हाइबदी इसेगी पोस्ट ग्रेजुएट मास्टर ऑफ म्यूजिक तंबा याबा महाविद्यालय दी खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग असि खक्तने इंग्लिशिंग अमगा चमापन मरिफुतरा तरेतगी संगीत निपुण हापचिनबा हौथोखिबदगी ngasi फाउबदा महाविद्यालय असिदगी संगीत निपुण लोकिबा मिसिंग असि चामगा हुमफुमापन ngakpigini चामगा हुमफुमाथोय सुरे अदुबु महाविद्यालय असि यंगसिनबिबा वाटपना गवर्नमेंट लौसिनबिदना लेरी महाक मसामक्सु विद्यालय असिदा चही यांखै हेना कथोक्तुना लाकपनी गवर्नमेंट मपुंग फाना लौसिनबिदबा असना मतुंगदा महाविद्यालय असिगी मरायबक तंबा ngamlaktre हाइकी MLA मयांग लंबम रामेश्वर न फोंदोखिबदा खा मणिपुर हिंदुस्तानी संगीत महाविद्यालय कक्चिंग असि सेंट्रल गवर्नमेंट की मखादा लेनबा मणिपुर गवर्नमेंट गा पुन्ना सेंट्रल गवर्नमेंट दा कन्ना तक्सिली अदुना वारबा सुवाना मतम खरा ngaimiनसी हाइकी स्टेप 1 अहाब स्टेप कोई माइ पाखरे अदुई मतुंदा मणिपुर सरकार ना कैबिनेट ना डिसीजन लौरगा गवर्नमेंट ऑफ इंडिया दा मसी UGC की मखादा सेंट्रल यूनिवर्सिटी होइना लेनबा थाहल्ले हजिक मिनिस्ट्री दा कन्ना मसी दिल्ली चटप खुदिंगी मसी आई तानरी बनी मसी अथुगु मतंदो होइना होनरी बनी अदुना वखन पिचिंग बिगनो
Manipuri Youth Front Assam MYF egi mikap thoklasi ekhoi haiba kholau puduna chatliba khongchat ngasi numit 15 sukre kilometer 2yankhai sukre khun puna chamaga tara sure ayuk jaral tala khunjaugi thokchom probir singhagi yumdagi ayuk khungsan bahauki jaral tala chingya lekaida okram birendra gi yumda mifam ama pangthoki matungda jaral tala leima lekai panji khunda leiba te bhaga ihogi ningsing khubamda MYF egi khongchatloi singna maya katuna ikai khumnaki imalol gi paujal piram laba matung brokhola kaithel fauraga dolu brorampur da khungsalaki socio cultural center brorampur gi president konthozam bisesor general secretary N Sadananda yauna akhoi butaram na okpiki madugi matungda maya paibi ima singaloinana mifam pangthoki mifam duda thangjam brojen seram herajit wahengbam surendra manindra chingam mayum wafam thambiki tungda khoiren gi dama khungsalaki khoyen dagi amuk madhura khunda ngasi potharagani haina MYF egi joint secretary wahengbam surendra na khangalakli अखोई तुमिन लेबे जारक्ते कोई लोन से मांगथक लिबा लोन सिंग मनुंग दा सल्लबा दुंबा लोन अमनी अदो अखोई करिगी माइ तौरगा अखोई लोन से चौखै कने मसु अखोई मीडियम से अखोई मेति मसा मसु मेति पंगन करम तंगदगे ने थिरकु मतमदा असम लेंगा एसोसिएट ऑफिशियल लोन ओरवदी सुइदने कोई तमकने aroibada maro iba pa omuhana Saigullal misau hatpada jeneba mioi sing numit nini humni gi manungda police na fana bo hotnagani haina CMN birena thajaba pikre Ningthakong lamyai tawthabi pata masama ki nupi tamthina hatlaba matung nupa ama police station da surrender tawkre Hoziki oinadi matang asida ayuki update loisinjare makha taba update kidamak mideng tadna lebiyo amukana khurumjari